Manipur Power Distribution Private Limited Amadi Manipur State Power Corporation Limited na electricity ki employees singda 7 suba pay PU haina dabi tawdana ngasi numidang kay sampata leba electricity office mamangda akanba khongjang changsingkray ngasi ayuktagi line yadaduna secretariat ki line da Mei Mutpa adu semba lakpada changhaloi haina khongjang changsili ba employees singda Thinki, Pibamadu the Imphal West K, DC Amadi, Electricity Department Managing Director Yaona Lektuna Khongjang Hiramasigi Matang the DC Kutang the Status Chief Minister Ga, Phone the Wari Sanaba Matamda, Yanaba Purakta Badagi, DC Imphal West Yaona Managing Director Amadi, Makok Tombo Official Sing Yaona, JSC Member Singami from Pangtoke, JSC Makai Dagi, Order Talk Triba Faba Khongjang Asi Handokloi Haide, Khongjang Asi the Office Asigi Thomi Singna, Candle Tandana, Khongjang Changsili. Akoi Mei pitawagi Mei yadre na adu corona marks the salhalimi aduga sabin pe dana khoigi power department si pibi daba adi kayarak thengang kayara khoigi application tha dana khoi changhan be stack changhan dana mo sign tawna tawi adu akhoi asing badi sutau tawi daba aduna akhoi kamai tawgadagi haidana akhoi si dharna phamjabani adubu khangjeng laine bi imana khoi awa basi ubidana khoigi line lama yagidre secretary line se ma yadre yadabasida khoi semba lakpati khoi changhanjara roi masagi yadabasida khoi changhat akhoi gi angang sing akhoi gi staff sing khoi silik passing si akhoi gi sembadi khoi pen down akhoi gi sije strike laibani na makhoi semal la roi aduna akhoi masida sangjabani ahing leksabani asida angang apikpa chenba mauna yauri lesabi yauri adi akhoi punamak se imungi saiwa punamak thadu amaga akhoi gi service na lui haiduna akhoi sida lecture bani ade da leba ki mapi mapa oiba singsina ngasi bawda ibungo akhoi gi response amta bibida ba akhoi kai dauri bge na khoi na pami basi kari no haiba wa amata hangbi da base yam thina warawi aduga makhoi na akhoi si ki akhoi order e thoktre bawdi akhoi do and the die da sangchanjarani